Ako yung siklay jari si Aramay Tengol jene headquarter CMP gi jaga dani. Ay samak Munindro Mangang Commissioner Aramay Tengol jene headquarter. Ngarang January gi tang trauma 2025 nung dinwaram da yamna thoning na ba laibak tiba thogdo ma thokpagi paw mo phangi. Hari ba thogdok si akoina kutakda swift action moina Aramay Tengol jene headquarter gi CMP gi team sina yengsan jabada Aramay Tengol yoromba aduga Aramay Tengol yaudaba miyoy kujo kragi geng amana masagi vested interest ta tabak torumbagi mami khara ui kutakda masigi pose makatana yengsan jabada lairiba unit 2 androgi amasung yaripoki part khara sigi commander sida pau pirambagi langlan jin laite tabak torbi miyoy singchina aduga loinana sigumba tabak si torumbagi damakta akoina makatani yengchanbada jene headquarter masiga mari lenaba pau pirambagi adu malanglan jin amta laite sigi pau si khudakta akoina laibiri bai china akoi kwai panamak china ship action tawrakanduda maduda chenabane haiba miyoy taruk akoina phagatsai aduga loinana ain gi oiba makata ba cheraki investigation gi manung channa police station da koi chinajaki masigi makata ba follow action moina hena asumba langlang jin putoktuna maralai ba miyo singdu cherak phangna bo hona bagi process ta Aramay Tengol jene headquarter na hairiba unit 2 andro branch se suspend thamjare hosik aduda leramba miyo singdu akoi jene headquarter da Aramay Tengol gi jene headquarter da kaukhatuna makatana akoi internal investigation ama chathajari akoi Aramay Tengol loboi kai khumna jai police ta corporate makatana tawgani aduga kanagumba chenaba makatana leramagasu hairiba akoi gi CMP Aramay Tengol jene headquarter gi investigate tawraga leiriba process gi manungda miyo singje mara lerame na leiragadi makatana akoi gi miyo singdu police ta sinaduna corporate tawjagani aduga ain gi charak phangna honabda koina mateng pangjagani loisan jarakpada Aramay Tengol na ain bu ikai khumna jai tangai phadna koi lining laison gi ipana de punat ki oibo ponamada akoi changjan jarakpani adubu laibak tiba megi 2023 gi megi laibak tiba thodok sina marmoraga akoi hairiba mongma tawsida lakhibani adubu masigi sina tangai phada oigibanina oigre akoi ain gi oibo pota kanima mikum tada madubu madugi against sanabagi wakalo leijade aduna police ki investigation makatana chatharakpada Aramay Tengol na cooperate tawjagani madubu ikai kunabu chagani